Paksadem pum ohipamat ohipapaukar update taujare. Railway na itai sing tasin duna ikang mayuk nan gadawri. Polisi soibana ikang mayuk nabani amfa. Zeribam tuful Imphal Railway line gi rail lambi semba gi tabak sadariba asna Imphal West gi mafam kyada. Ising piriba turel sing tasin kibana baram oidana langbi sing amasung miyamna ising pangdabagi awaba pibam mayuk nan gadawri. Lengak na polisi soiba na maram oidana labuk singda ikangi awab mayuk narakpani an all Manipur Progressive Farmer Association gi President Thoiba Konthok jamna phangdokre. Loktak lift irrigation amasung Imphal West gi marung chanba maglang area da fautuna satkadoriba Imphal High Canal gi phibam yangsinbagi khongsat tamhang na hai. Hauzik rail lambi sempagi tabak chathariba asina thasin khibadagi lamdam masigi puari ga sawana duna laklaba Turil Gyagi isel talhan kiva yapagi phibam dalaire. Merakong amasong Khavi Turil gi iseng lakpam oriba Afulok luidana maklang Turian gi iseng lakpam oriba Ningthaurok amasong Yempom lok asidagi iseng lakadab ado rail lambi sembagi thabaga sina thingsin khidona Turil sing asida iseng phangdabagi awa mayuk naragadawre. Luidana Turil sing asigi saktam mangkiba yari manhai kumja lising amaga sampan ubudra mafanda Sanggaduna ising pipa haukraba Loktak lift irrigation ki sarukama oiriba Imphal High Canal asi iring pamdagi hauraga kathel manbi phawpadi tawba hauragle. Loinana canal asi aina wok maning maidang wok maning maglang maning phawtuna laklaga haurang khunau awang amasung sairem khul mamang phawraga satlaba matungda haurang kairil awang tawthong tharoisam amasung iroisem baromda yaukhigedabane. Aduba canal asi ana tauba ahoromlaba matungda losindana tokibadagi canal gi mami kaktamak ngayaure law oina khopsinagre. Amaromda High Canal lakadaba mafam asida semliba railway gi culvert asi yamna maukmaril tadana lambi gi awang baga manana sansilaga thamlamke. Karigumba High Canal asi taruk patarabadi masida lakpa ising adu culvert sina thingkidona awang thangba maikaide ising phangdabagi khudong chadaba mayoknaga dawre. Maramasna matam lairing da lai an biyang changbiu han afel dauki manghai rail lambi semba asda bamdier konthok jam mamang fabuda saliba canal sing asigi arubaga kalbar sing saliba asiga sana daba kya yahwana akoi bagi lafom kya nongju thada ising thumba amasung ikang thadana ising suphang phang loidabagi phibam amada lagle. Manghai Loktak lift irrigation gi canal asi sahi yangkhairom suraklaba fabuda semba losinduna ising losindana pi ising piba ngamdri lamdam masida ikan gi awapa mayung nariba kaya asi kokhanhana bagidamak association gi maikaidagi matam gi waina minister sing amasung bari leinaba department sing unadana wari sanaraba phawbada thabak oina tawgani havanatana karigumba thabak amada lakolakpo udre. Yamlaba sinam amata dadana ithai langho gi thabak thoram kya paikalabasu loidana mafam kya da asoba dam kya saduna ithai pinaraba honarabasu ngasi boba ningthina ithai piba ngamdana leire. Asigamba lengaki asoiba polisi kya asina maram oraga miyamna isinggi awaba mayuk nabani amasong asigamba asoiba polisi kya asibo ampana sing amasong tamgi mafum kya da chatuna miyamga tana duna yamla basen pham kya arembada mangali basing asigi matangda khanan inabagi thorom sing sathaba hauragani anu sumakhata ke makatarakba atopa sanalebagi mapawda guireda ko National Sports University Sahitaradi farak ledana ibirakpa Nefram Krishna Mohan Pharian tha loikre February tha su loigadore lamta sanglakpag loidana March tha hairakadore hauzik taragani thoi suba Manipur Legislative Assembly gi ahomsaba session sadhare March ahum lagliba irai numita loigadori bane Council of Higher Secondary Education Manipur la lawba class 12 exam 2023 su sadhare Board of Secondary Education Manipur la lawba class 10 exam 2023 na mathang tha March taraga tarukta gi hogadori bane marakasida khwadigi chawba kumai singki manungda amu oriba yausang kumai suk March tarita gi haugadori bane hauzik exam gi yenglaga isai nongmai sumang lilana chingba lepli hausi gadi adum taunarima le marakta allow batai yausang manung sidana kamdawwa metric parikha haina khanglaba class 10 ki board na lawwa exam di yausang matung namit mapalni leiraga haugadori bane legak na budinati haiba bum hairoi singki yenglaga arau kumai thinglingaida yausang ki double songba sports Hausi masu mamen kya hajin napadi komtho kadori jatla nadragana hamuni lauthokraga loire to atho aba marai tawjani ana khangsin usinadan leinaga dori jatla hangnaragli bane masigi pakhumdi yengkiba ngaikiba tai ngaibeda kallu thogaba amadi soidana laklagani haidu tare
स्वाइसिदनी नेशनल स्पोर्ट्स यूनिवर्सिटी NSU मणिपुर निंगसिंगलक्लिबा लाउथोकिबा कुइदी कुइमलबने सही तरह दी मफुंग फरकदौरेदना हौजिक सेंटर दे लेरिबा डबल इंजिन लुसिंगलिबा नरेंद्र मोदी की लेखागसिगी अहनब यूनियन बजट मतमदुगी फाइनेंस मिनिस्टर लेगिरबा अरुण जेटली ने फोथोकिबा अदुदा NSU मणिपुर लिंबगी वफम यामना मयक सिंगना पनखिबने ngasiदी अनिसुबा टाम की अरोइबा मतम यौरकले मथंग जही लिसिंग अनि कुनगा मरी ददी तारागनी पंचुबा लोकसभा इलेक्शन पांगथोगदौरिबने कुमजा लिसिंग अनि तारागा तरेट NSU की बिल पार्लियामेंट पुथोकिबनी अदुबो पास तौबदी ngमकिदे अदुन ऑर्डिनेंस ओइना पुथोके कुमजा लिसिंग अनि तारागनी फंददी NSU बिल एक ओंदुना चनाबा हौकिबने मतमदुदा सरवागना लुपा क्रो समा कुनगा मरीरोम संगनी अना फानाखी मालिंगोइना सिंगथाना स्पोर्ट्स यूनिवर्सिटी की थाक सेमगतकनी अना कुमजा लिसिंगनी तारागा मपंदा मतमदुगी यूनियन स्पोर्ट्स मिनिस्टर किरण रिजिजु लाउथोकलंबसु ताखे कलम मसिमक्तदसु कुमजा लिसिंगनी तारागा मपनगी अगस्त मंगादा NSU सही मंगा हेना नुंग पुटपगा मानना लेरमले अना सना लेबाकी मपाउ सेनखे कुमजा लिसिंगनी कुनगी जुलाई तारागा हमदोइदसु NSU मसक्ति उद्री सेल सरमबगी CBI संग्रह कुमजा लिसिंगनी कुनगनी थोइगी अक्टोबर कुंठागा मथोइदा निंगसिंग बनीको NSU सही निफांदी हेलेदा अना सना लेबाकी मपाउ सेनखे मियामगी पुनिंगी वा फोंगतोकनरकी कुमजा लिसिंगनी कुनगी जुन थादा ngasiगी लेगागसिगी सब मिनिस्टर इन बिरेन स्टेट का सेंटर का पाव फोंगना फोवाटपदगी NSU प्रोजेक्ट की थबक थेंगथबनी हानदी फोंगदोखिबा तागे तौबगिदी मतमदु लमगी वाथोकना असोगपन फावबा यावनाखिबनी नेशनल हाईवे ब्लॉकेट फावबा तौकी सब मिनिस्टर नदी NSU की कम्प्लेक्स सेंपनब सेंटर द थाखिबा लमगी ममिंग दुमक लेंगदा लैगनी अहोंगबा अमत लैरोय हाइखिबस ताखे चीफ मिनिस्टर की वफम मथुना ममंग यानाखिबसिंग अदु नानसिनबदौना लैख्रे ममंग सही लिसिंग अनि कुनगनिथोयगी फेब्रुवारीदा फंगिबा लोकसभा की मिफमदा आंगिबा वहंग अबगी पावकुमदा यूनियन स्पोर्ट्स मिनिस्टर अनुराग ठाकुरना हौजुक फावदा नेशनल स्पोर्ट्स यूनिवर्सिटी NSU की लुपा करोड़ मरफुगा 3 लाख होंफुगा मंगा कायथोखरे हाइखे मीडिया रिपोर्ट की खंगबनी लेखागसिगी ओइना स्पोर्ट्स साइंस स्पोर्ट्स टेक्नोलॉजी स्पोर्ट्स कोचिंग अमदी अतई डिसिप्लिन सिंगदा अखनब ट्रेनिंग पिननबगिदमक यूनिवर्सिटी असि लिंखतखिबनी हानसु अनुराग ठाकुरना फोंदोकी हानसु पनखे कुमजा लिसिंग अनि कुनगनिथोय कुलुमदोयगी यूनियन बजट स्पोर्ट की दमक लुपा करोड़ 3062.60 हाफी सेनपमसी ममंग सेनबा सही हाबदी कुमजा लिसिंग अनि कुनगमाथोय कुनगनिथोयगी बजट के सेनपम की लुपा करोड़ 305.56 हेंगले हाइके कुमजा लिसिंग अनि कुनगमाथोय कुनगनिथोयदा स्पोर्ट्स की दमक यूनियन बजट लुपा करोड़ 2596.14 हाफखिबदो रिवाइज तौरगा लुपा करोड़ 2757.02 ओइके NSU की दी तोंगानबा सेनपम हाफखिदब्रा खंगदे मीडियादा फोंगबदा पनखिबा थेंगनादे अदुबा नेशनल स्पोर्ट्स डेवलपमेंट फंड हारगा हानलुवा करोड़ कुनगमंगा हाबलंबादु तारागा तरुक्ता हंथगिबदी थेंगनाय हारिबा फंड असिदगी NSU की दरकार ओइबदु पिगदबा ओरबदी यूनिवर्सिटी असि ओइगनी हाबा थाजद्रे हाइनरक्तबसु नाते यानाना लाउथोकपा मतमदा लुपा करोड़ सामा हानबोइना थमले हाइखिबनी अदुबो कुमजा लिसिंग अनि कुनगमाथोय लोइबा फावबा लुपा करोड़ 87.65 खक कायथोखरे हाइबस्ती थागलगति की पिजेबा हाइदु तादौरी जला हाइबदु स्टेट लेंगाना थिजिनबा मदि बियामदा मयक सेना खंगनबा अमदि तंगाई फरबरा निंगे अमामबो ओरबसु नेशनल स्पोर्ट्स यूनिवर्सिटी NSU मणिपुर की मंगासबु कुमोन नुमित फाउंडेशन डे हौगिबा जनवरी 13 इम्फाल के कुमलंपक स्पोर्ट्स कॉम्प्लेक्स ता पांगथोखरे मदुदा मिनिस्ट्री ऑफ यूथ अफेयर्स एंड स्पोर्ट्स की सेक्रेटरी सुजाता चतुर्वेदी IAS श्रीमतीना अथोइबा मिथुंग NSU की वाइस चांसलर RC मिश्रा IAS रिटियरना थौरमपु ओइके यूनिवर्सिटी असिगी रजिस्ट्रार डॉक्टर L देवमणि सिंह अमदी डीन स्टूडेंट्स वेलफेयर डॉक्टर श्याम सुंदर रत्न मथंग सिटना तारामना ओपगी अमदी थागतपगी वरोल पीके सॉवेनियर अमसो फोंकी कुमजा लिसिंगनी कुनगमाथोय कुनगनिथोय एकेडमिक ईयर की आउटस्टैंडिंग महिरोइसिंग इकाइखुमनबु उतखे आइरे अखोइना दिखंगदे उदे आरिबा NSU निंगथीना मथौ तौरंबा सही मंगा फरमले ताबदा यामना नुंगाई अदुमनदी ओरगा लेपाकासिगी अमत ngairaba मालेमगी थाकदा सिंगथाबा याना सेमकलिबा NSU की कॉमन थौरमदा स्टेट असigi गवर्नर सब मिनिस्टर स्पोर्ट्स मिनिस्टर सिंगबा अमत यावखिदबा अदुदी करिनो मौन खनरकदबा नते थबक सिनबदगी ओरंबदी याई हाइबबो स्टेट असigi मियामबो थवैदबगी मोहंग मानबा असidi हक्सिना लौफम थोगे लोनना स्टेट लेंगांगना अमदी NSU ऑथोरिटीना असेंगबा अदोम यामदा खंगन फम थोगी
Handak mga suba kumon thorom pangthokiba adunadi mari suba ahum suba ani suba amasung ahanba thorom su soidana pangthoklamgani kada gadai da pangthokpano habadudi lakthoktabani na khangde hakdi hakman bane adunani thagalaga tegi pijaba saba thaglaga phimunba haidu ta darujala haina hangdarakliba ase tawbagi budi lengak pariba fadi gi wangang loini haiba amana mamang sahi gi angan basarukta haikiba takibadi emergency manungda BJP ki lusingba kaya faduna jail da thamkibane Congress na BJP ka sangtam na democracy na inabaki hak laite haibasne pamisingi mangda haikimale media da phone ki basu thengna ki laibagas na emergency lakthokpa matam madudadi BJP pokri BJP di kumja lising amaga sampan marfu ki April tarukta sapong lakibane Manipur na sahi adugi August ani da lingkhat kibani national emergency na kumja lising amaga sampan umbudra mangagi June kunga mangagi hing nogyai da lakthokibani aduga kumja lising amaga sampan umbudra daregi January taraga nipanda emergency lauthokna general election lakthokibane BJP pokringai safongringai da party asigi lusing phasing phaki haibasibu taba yariba warane khangdabadagi panghak angpani aina lawrabaso onthok nei kaini haini National Sports University asisu Manipur da linkat naba hekta lauthokibadagi ikai khangdagi kangkotpa haidu tarajala khangdeda lauthokpa haidokpadi yamkreda lauthokkiba haidokibasingda thabakoina paikitkibasu yawre sungu udaba mawa mapa tadabasu yawre kumja lising ani taraga mafangi December ahobada kamdawni thajabada ekoi adumhak langadawri jatla kumja lising ani kunga mathoigi October taraga mathoida sia dhabti lauthokpadi sangbaini torokpana laitangni amuksu sahi adugi December kunga tareta loireda ko khadang thadaduna wajaw ngangpadi hande asina singba sana laibagi mapau sen kibane mamang sahi lising ani kunga nithoigi anganbada state asigi assembly election pangthoki Mars kunga mathoida BJP gi NP rena lucingba ani super tamgi lengak thabak paiba hauke hausik leiriba ani super tamgi lengak asi sahi ama phagada namit khadamak ngaire election matam oibaga nauna lakthokiba singi manungda BJP lengak halaklabadi kogi underground wathok loichangani lamdam asigi miyoisina mapalamda chatuna ana leng liba singi awaba kokna nabagi damangan Manipur da AIMS ama lengkhalagani haike Unit of Minister Amit Shah na lakthoklam kibane Aikoigi State Minister NP Renasu mamang sahi February kunga marida Imphal East District ki Khunrakpham AC ki manungchan ba sampai ground da pangthokiba BJP ki political conference da BJP ki lengak laklabadi yungwang jolan gani haike Nogan baga coalition against drug and alcohol kadana yungwang jon gani amadi pidakani habasi lucingba amagi wangang nati hana singnaki Thaban District United Women's Development Organization asambada thawal imanasu yungwang jolan gani haba si minister ki wafum condemn tawi haike Hainabadi lay wangang dringai sindagi mapan thok dringai khaunawda leingai da ningthina khalawgadabani karigumba sindagi mapan thokraba haidokrabadi madu sungsoi soidana thabak ton thokadabani adunadi haidokrabasing sungsoi soidana pangthorakani habagi thajabadi leidabanate laibagasi double engine ne sahi dara faraklaba phawasida NSU mati phonglakliba asini aduba state lengak amadi miyambo inthokna tiki pijabagi phimonbagi mong manba asidi hakmalida Makatarakwa atopa pauda election petition mangagi makataba well ngasi satharagane sahi pajalaklaba taraga nithoi supa Manipur Legislative Assembly asigi pangthokiba mikhal mai panglakraba apunba MLA homfogi manungdagi kunga mapangi mathakda tongan ba election petition sing phal tawrakibagi manungda ama withdraw tawkhraga lemoriba election petition kontraga mangagi mathauta ba well sing High Court of Manipur da leptana satharakpagi manungchana hayengsu Kodasigi bench anida puna election petition mangaki makataba well sathagadawri Kodasigi acting Chief Justice Oriba Justice MB Murali Dharan ki bench da hayeng makataba well gi damak list tawriba casing de MLA Thoksom Orate Siam amasung atopa miyo ani ki matakda Moirangthem Ogenro na petition oiduna Paldarok election petition number 22 of 2022 Miscellaneous case election petition number 18 of 2023 143 of 2022, 144 of 2022, 170 of 2022, 189 of 2022, 196 of 2022, 197 of 2022. Moirangthem Tomsna Nongsaban Petenser Oidana M. Ogendro, Amasung Atopa, Amiu Aniki Matakta Fal Torokwa, election recommendation petition number 31 of 2022. Miscellaneous case election petition number 61 of 2022 62 of 2022 amasung MLA Radesiam na M. Ogendro amasung atopa Miyuani ki matakta fal tawrakwa
miscellaneous case election petition number 4 of 2023, 54 of 2022 amasung election recommendation petition number 19 of 2022 ne. Border Security Force na ngamkai gi saruk dagi yamlaba sanpham sing phagat pangamle. Meghalaya da heng pangthok duriba State Assembly Legislative Assembly mekhal gi mag oina na Meghalaya amasung Bangladesh lebak ani gi lonaba saruk dagi Border Security Force ne yamlaba sanpham sing phagat pangam kre haire. Iramasiga mari lenna BSF ki makok tongba official amana phongtora kibada Bangladesh ka tainana leiba East Zaintia Hills District ki mafam amadagi Mikal ka mari leitana poraki bayamlaba senpam singa si phaba ngam kibani Election Commission na hayang pangthok kadraba Mikal asik mari leitana ngarang dagi state asigi ngamkai gi saruk sing thingjana da bakhangan kibani Madugi matungina BSF portion sing ngamkai gi saruk sing da yamna section na mathau tawduna lakibani ngamkai gi saruk sing asi mathang thagi ani phoba phot masing thiba numit phoba thingtuna thamgani hari Official asna makata na phongto kibada ngamkhoi gi saruk sinta Mikal ka mari leina aron ba thabak tawre habagi akak na pau ama BSF da pirak laba matong hauki bapung nifu ga nifan asida singna bom mafam singda thiba humbagi thabak sa thaduna laki bane ahan ban numit da Bangladesh ngamkhoi gi banak nak da leiba hat thingkyam da thiba humbagi thabak sa thaki maduda bek amada Bangladesh taka lak tara ga nipan yaurong ki Adoba amamba amadi asopagi khudong saba lauraga bek adu putuna lakiba miyoidi nanthok tuna chen khre Madugi matung ani subat namita aringku village da sathagiba thiba humbagi thabakta lopa lak hum lising tara gan hithoi makatana phagat phangam ki adubo sel mapu gi masak khangbadi ngamdre haire APPSC officer sina thengna khiba ki madangda thijana bagi damak SIT semle thasigi kunga marida aruna sal Public Service Commission ki officer amasina thengna khiba adogi matangda thijana bagi damak Special Investigation Team SIT among asi Arunachal Pradesh government sem kre haire government ki wagang roi amana phongdora kibada laikiraba Tomi Gangkak APPSC da under secretary wena thabak toba miyoini state asi da handakta APPSC ne logba exam amagi question leak orambagi thawdok kamari leinana Tomi suspend tawduna thamlakhibani mark suspend tawraba matung tha asigi kulhumdoida SIC inspector arina mark bu kawduna wari sanake Madugi dongalaga tha asigi kunga mari damhak sina thengna khibani misi asigi matangda nauna sem khiba SIT inspector ani adu phabaga loina awahong pahong satabagi thabak haukhre Amromda laikhidraba miyo asigi imung manungna Arunachal Pradesh ki Home Minister Bamang Palace ka unatuna misi asigi matangda asumbalangna langjin puthokna ba madi senariba miyo logi oiba serak pina na bataksin khre magi misi asi singna da ngamdi ani imung manunggi miyo singna pongtora khibaga loina na kanagumba kharana lautuna raga tomi bu hat ki bo eramba yai haire Mafam darukta mai zakre ngase yukpung mga minute taragam fan tapu matamda langgol ningthaw gi laipungda hawfa asobo u ama khangawdana mai jalak padagi Imphal gi Fire Service ki water fall sin aduna kankhre ayukpung nipan minute yankhai ga mathoi tabadana khumal lamba ki air brigade manakta hawfa asobo khongnang pambi ama khangawdana mai jalak padagi Fire Service na kankhre numit jungba matung pung tara ga nithoi minute nifu ga mapan tapu matamdana haingang gi marching elda lamai sak padagi fire tender ani sangsinduna kankhre Nongthil pung ani minute jangkai ga taruk tapu matamdana haingang police station gi manong chanba mongjam mai bokol gi area da singda lamai chalak padagi Fire Service na kankhre Nongthil pung mari minute kun ga tare tapu matamdana sanjam khunok da sangoi amadi charu iku waiba mafam da mai chalak padagi Fire Service kambuna sangoi di kalhaure aduga charu iku di khara chakre Nongthil pung manga minute hum tapu matamdana lamdeng khunok da lamai chalak padagi Fire Service kambuna kankhre haire Atopa editorial gi kalam amada khunai asida thokliba crime hantan bada nupi singi ajoba thaudang lai Malem da nupi gi thaudang asi azuki madik chawi nupi makal yami yamlaba nupi makal sing adudagi afaba mama khanbasine Napoleon na haramba afaba mama ama piyu prithibi joy tawge matama mada nupi singbo imong manung gi thabak inkhang nomlaga chak sing khara thonglaga Mapuroi ba madi masa sing sepa tawgadabani habagi wakhalol madamgi matung ina honglaktu nga sidi nufi na lebaki thaudada saruk yadu na nupi sing prime minister president minister amadi dal kaya gi president oidana makhoi gi thauda chawna lawrakle asumna nupi sing gi hak thauda chawkraba matam masida ngasigi lamdam masida di nupi oibi kaya na kunai asigi meyokta hegek lakwa kum dawri masina nupi oibi khuding mapo chenthan na bagi maram amasu oirakle Supam nongpam leijadaba lamdam masida nupi na mapan thoktuna sel tanduna madudagi phanglakwa sel khara aduna imung manunggi awat apa menabada natana masa masu semba kaya laire
Nubi oibi kaya na mapan thokna sel tanba sarkharga mapuroiba amati masasina ngausin phaijinaduna leiba kaya amasu leire. Nongsu nongsagi awaba kaya khangdun imong manung punadaba mioi kharana honarabasu thabak suningdaba wadana sel tanba kaya ngasidi lamdamasida thorakle. Mayungdagi bazar chalibani haiduna thokraga nubi oibi kaya gi jat jon thoktuna sel tanba kaya imphal manungda leirakle. Masana kunaya sida nupi singbo hanthana yengnadabagi masaka moirakle. Amarumdana may magay panriba laisa fakhang kayasu nongsinaribani thajanaribani haiduna nongsi sangyeng pithok na roba matungda nongsi panthong yaudana kainaraba matamdadi makhoi anigi chetna thamjaba aronba thabagado ikaiki wangmatlana samas asida phongdorokba kaya asini matang oswaida nainaba yaribadi makhoi gi aningba apamba aduna maram oiduna aronba mari thamkhraba matungda jahanarakdabadagi miyamangda phongdorokpa asidi khara khaktamak oiramgani khangdawudaba kaya amasu leiramgani Restaurant sing da drive chataba matamda mafim barul maung tada leramba kaya miyamna khangkhrabani asigumba thodok sing asida nupa khakta da maral thangjin biyaroi nupi sing kisu chauraba maral lai nufa na fana yamna harbasu nupi na bu yadraba kadisu tawba ngamloi marmaduna ngasi gi kunai asi afaba kunai amu ohensi harbadi awolagli panharul sing hal oiba sing gyan tahan badai asigumba lambi da satba fai lambi asida satpana fate haidun imong manunggi hal sing na Masawi basingbu ika iki wafam thadokna punna wari sanaba fai midai haiba jati asi nataba atopa jati kya ki mhioi singdi ayuki nubitangi sakjaba amadi breakfast awa matamda punna phamina bagi sanabi leibagi mathakta travel singna sarsta muslim singna masjidda miyam pun bagi sanabi para kaidana sathare aikhoi maidai gi dekadai amana tawwa amana singthana de mana tawrabadi aisu tawgani haibaromda asawrom thana duna leire Maramaduna tunggi kunai ki dambak fadaba sanabi lamsa saja thadukuna miyamna yaba afaba lambiromda punmana khong thangsinna ba hona gadabane Master colony da yumai sakpadagi imung marfurom laifam lehen kedre Nagaland ki Dimapur town da liba master colony da thoki ba mai sakbagi tawdok amada imung marfurom laifam lehen kedre ara report sing na hairi report sing asigi matungina mayado ngarang nubidang pung tariat tarakpada khanghudana saklakibani Mayadu matau karamna sal khebano aba auzuk phabagi onadi sapsana khangba ngamdre masigi matangda thejen bagi thabak chathari laibak phabadagi maisa pagi thodok atuda asoga fan yaukide mayadu mafung phana mutat adabu honabada far tender tare sinaki adobo koloni atuda leiva LPG sing pokharak panamaram warak mai adu khudak mutat pangam kide far tender sing mai adu mutat anabu honabada pung ani hana sangki maisa pagi thodok atuda lopal lak kya marongi oigadaba polam sing amangata thwan khre haire Aroibada content sing asiki markuiba pau khara asiba pau damjariba Manipur local news YouTube channel asidagi yangberiba punamak padhagasari channel asina domda kanarabadi subscribe tawidribesna subscribe tawiramaroinana like and share tawusu kawiga punamak po amakanna thagasari